ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯒꯗꯕ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ KJSPꯒꯤ ꯀꯣ ꯀꯣꯔꯤꯌꯟ ꯒꯣꯔꯃꯦꯟ ꯁ꯭ꯀꯣꯂꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯔꯠ 2ꯒꯤꯗꯨꯒꯤꯅꯦꯕ ꯃꯃꯥꯡꯗ ꯄꯥꯔꯠ 1ꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯉꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯏꯁꯤ ꯆꯥꯎꯔꯥꯛꯅ ꯀꯣ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛ ꯗꯣꯀꯨꯃꯦꯟꯠꯁ ꯆꯪꯕ ꯀꯩꯗꯣ ꯑꯩꯈꯣꯏꯅ ꯀꯩ ꯗꯣꯀꯨꯃꯦꯟꯠ ꯆꯪꯉꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯣꯀꯨꯃꯦꯟꯠ ꯑꯗꯨ ꯃꯌꯥꯝꯗꯨꯒ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯃꯤ ꯀꯌꯥ ꯀꯣꯇꯥ ꯀꯌꯥ ꯂꯧꯏ ꯈꯣꯠꯂꯤꯒꯨꯝꯕꯗꯣ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯉꯁꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯇ ꯊꯥꯔꯒꯅ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛꯇ ꯊꯥꯔꯒ ꯀꯃꯥꯏꯅ ꯇꯧꯏꯗ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯒꯦ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯇꯒꯤ ꯊꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ 3ꯐꯥꯎꯇꯤ ꯈꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯆꯥꯟꯁꯦꯁꯁꯦ ꯀꯌꯥꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ 3 ꯈꯜꯂꯛꯄ ꯌꯥꯗꯣꯏꯅꯦꯕ ꯑꯣꯏꯇꯥꯔꯁꯨ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯤ ꯈꯤꯇꯪ ꯌꯨꯅꯤꯚꯔꯁꯤꯇꯤ 3 ꯈꯟꯕꯗꯤ ꯈꯜꯂꯛꯑꯅꯤ ꯇꯥꯔꯁꯨ ꯅꯪ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 2019ꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯇꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯤ 10 ꯈꯤꯇꯪ ꯂꯧꯋꯦꯕꯀꯣ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯑꯌꯥꯝꯕ ꯍꯥꯏꯖꯔꯤꯁꯦ ꯀꯩꯅꯣꯒꯤꯅꯤꯀꯣ ꯒ꯭ꯔꯦꯖꯨꯋꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯇꯔꯁ ꯑꯦꯟ PhD ꯑꯗꯩ ꯔꯤꯁꯔꯁꯀ ꯁꯤ 3ꯁꯤꯒꯤꯅꯦꯕ ꯑꯌꯥꯝꯕ ꯍꯥꯏꯖꯔꯤꯁꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯀꯣꯂꯦꯖ 3ꯁꯦ ꯅꯪꯅ ꯈꯜꯂꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯥꯔꯅꯤꯕ ꯁꯤ ꯊꯥꯕ ꯃꯇꯝꯗ ꯅꯪꯅ ꯁꯤꯗꯗꯤ ꯗꯥꯏꯔꯦꯛ ꯀꯣꯔꯤꯌꯟ ꯒꯣꯔꯃꯦꯟꯒꯤꯗ ꯀꯣꯔꯤꯌꯟ ꯒꯣꯔꯃꯦꯟ ꯁ꯭ꯀꯣꯂꯔꯁꯤꯞꯇꯤ ꯑꯣꯏꯗꯣꯏꯅꯤ ꯇꯥꯔꯁꯨ ꯅꯪꯅ ꯊꯥꯕꯁꯦ MHRD ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯗꯣ ꯃꯣꯏꯗ ꯊꯥꯈꯤꯗꯣꯏꯅꯦꯕ ꯅꯪꯒꯤ ꯆꯦꯁꯦ ꯀꯣꯄꯤ 3 ꯀꯣ ꯐꯣꯇꯣ ꯀꯣꯄꯤꯁ ꯅꯪꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯑꯃ ꯂꯩꯔꯅꯤꯀꯣ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨ ꯑꯃꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯁꯤꯅ MHRDꯒꯤꯅ ꯄꯥꯏꯍꯧꯗꯣꯏꯅꯦꯕꯀꯣ ꯍꯌꯦꯡ ꯅꯪꯒꯤꯁꯦ ꯑꯗꯨꯒ ꯐꯣꯇꯣ ꯀꯣꯄꯤ ꯍꯧꯖꯤꯛꯀꯤ ꯅꯪ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯗꯨꯒꯤ ꯐꯣꯇꯣ ꯀꯣꯄꯤ ꯍꯥꯏꯇꯥꯔꯦ ꯐꯣꯇꯣ ꯀꯣꯄꯤ ꯍꯥꯏꯇꯥꯔꯦ ꯖꯦꯔꯣꯛꯁꯀꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕ 3 ꯑꯃꯒ ꯑꯣꯔꯤꯖꯤꯅꯦꯜ + 3 ꯐꯣꯇꯣ ꯀꯣꯄꯤꯁꯦ ꯅꯪ ꯊꯥꯗꯣꯏꯅꯦꯕ MHRDꯁꯤꯗ ꯃꯣꯏꯅ ꯊꯥꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯝ ꯗꯦꯗꯂꯥꯏꯟ ꯃꯇꯝ ꯂꯩꯔꯛꯀꯅꯤꯗꯅ ꯑꯗꯣ ꯊꯥꯔꯀꯥꯟꯗ ꯁꯤ ꯌꯧꯔꯛꯑꯀꯥꯟꯗ ꯃꯣꯏꯅ ꯈꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯅꯪꯒꯤꯁꯦ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯅꯪꯁꯦ ꯁꯣꯔꯠꯂꯤꯁ ꯑꯣꯏꯔꯦ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯍꯥꯟꯕꯗ MHRDꯅ ꯉꯁꯥꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯅꯪꯁꯦ ꯔꯤꯀꯃꯦꯟ ꯇꯧꯗꯣꯏꯅꯦꯕ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯝꯍꯟꯕ ꯌꯥꯏ ꯈꯣꯠꯍꯟꯕ ꯌꯥꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯁꯦ ꯗꯥꯎ ꯌꯥꯔꯦ ꯂꯥꯏꯕꯛ ꯐꯔ 3ꯃꯛ ꯈꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏ ꯑꯃ ꯈꯤꯇꯪ ꯈꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯩꯀꯥ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤꯀꯣ ꯑꯗꯨꯅ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯇꯅ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁꯁꯦ 3 ꯊꯣꯛꯑꯦ ꯃꯔꯝꯗꯤ MHRDꯁꯨ ꯌꯥꯎꯁꯜꯂꯛꯄꯒꯤꯀꯣ MHRDꯗꯒꯤ ꯈꯟꯕꯩ ꯃꯇꯨꯡ ꯑꯍꯥꯟꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯪꯁꯦ ꯉꯁꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯅꯪꯁꯦ ꯑꯃꯨꯛ ꯁꯣꯔꯠꯂꯤꯁ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯑꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛ ꯍꯥꯏꯕ ꯄꯣꯠꯁꯤꯅꯅꯦ ꯅꯪ ꯑꯄꯥꯝꯕ ꯉꯁꯥꯏ ꯀꯣꯔꯤꯌꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯉꯁꯥꯏꯒꯤ KJSPꯒꯤ ꯃꯈꯥꯗ ꯌꯥꯎꯕꯁꯦ KJSPꯒꯤ ꯃꯈꯥꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯗ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕ ꯇꯥꯏꯞ A ꯍꯥꯏꯕ ꯑꯃꯒ ꯇꯥꯏꯞ B ꯍꯥꯏꯕ ꯑꯃꯒ ꯀꯣ ꯑꯗꯣ ꯅꯪ ꯑꯄꯥꯝꯕꯁꯦ ꯈꯜꯂꯅꯤ ꯇꯥꯏꯞ A ꯇꯥꯏꯞ B ꯁꯤꯗꯒꯤ ꯇꯥꯏꯞ Aꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯂꯩ ꯀꯣꯂꯦꯖ ꯃꯌꯥꯝ ꯂꯩ Bꯗꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯩ ꯅꯪ ꯑꯄꯥꯝꯕꯗꯣ ꯈꯟꯗꯣꯏꯅꯦꯕꯀꯣ ꯅꯪ ꯉꯁꯥꯏ ꯁꯕꯖꯦꯛꯇꯨꯒ ꯆꯥꯟꯅꯕ ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝ ꯆꯥꯕ ꯈꯣꯠꯄ ꯂꯣꯏ ꯌꯦꯡꯉꯛꯑꯒ ꯅꯪ ꯈꯜꯂꯅꯤꯗꯅ ꯅꯪ ꯈꯜꯂꯀꯥꯟꯁꯤꯗ ꯗꯥꯏꯔꯦꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯗꯣꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯣꯀꯨꯃꯦꯟꯠꯁ ꯔꯤꯀ꯭ꯋꯥꯌꯔ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯉꯁꯥꯏ KJSPꯒꯤ ꯐꯣꯔꯝ ꯀꯩꯀꯥꯗꯣ ꯄꯨꯂꯞ ꯃꯦꯜꯂꯦꯗꯅ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁꯇ ꯊꯥꯈꯤꯗꯣꯏꯅꯦꯕ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯠꯁ ꯀꯩꯀꯥ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯊꯥꯈꯤꯗꯣꯏꯅꯦꯕ ꯀꯩꯅꯣꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯕ꯭ꯂꯨ ꯗꯥꯔꯠꯀꯨꯝꯕ ꯀꯣ DHL ꯂꯩꯔꯦꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩ ꯅꯪ AMS ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯌꯦꯡ ꯊꯥꯕꯒꯤꯗꯨꯗꯤ ꯅꯪꯅ ꯊꯥꯅꯤꯡꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁ ꯑꯝꯇ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯅ ꯈꯦꯠꯅꯕ ꯑꯅꯤꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛꯇꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯍꯥꯟꯕꯗ ꯅꯪ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯇꯗꯤ 3ꯂꯛ ꯊꯣꯛꯅ ꯈꯜꯂꯦꯅ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ 3 ꯁꯨꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛꯇꯅ 2 ꯈꯤꯇꯪꯅꯦꯕ ꯅꯪꯁꯦ ꯑꯍꯥꯟꯕꯗ ꯈꯜꯂꯦ ꯁꯣꯔꯠꯂꯤꯁ ꯑꯣꯏꯔꯦ ꯍꯥꯏꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯥꯁ ꯇꯧꯔꯅꯤ ꯅꯪ ꯇꯝꯃꯦ ꯂꯣꯏꯔꯦ ꯅꯪ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯪ ꯈꯜꯂꯕꯅꯦꯕ KJSPꯁꯤꯒꯤ ꯑꯗꯨꯒ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗꯅ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛꯇ 2019ꯒꯤ ꯋꯥꯔꯤꯅꯤꯀꯣ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯀꯣꯇꯥ ꯃꯤ 3 ꯂꯧꯋꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇ꯭ꯔꯦꯛ ꯑꯦꯝꯕꯦꯁꯤ ꯇ꯭ꯔꯦꯛꯀꯤ ꯃꯔꯝꯗ ꯍꯥꯏꯖꯔꯦ ꯑꯗꯨꯗ ꯁꯤꯗ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯀꯣ ꯍꯤꯀꯥꯔꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯂꯩꯔꯦꯀꯣ ꯍꯤꯀꯥꯔꯤ ꯒꯥꯏꯗ ꯑꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯗꯣꯀꯨꯃꯦꯟꯠꯁ ꯔꯤꯀ꯭ꯋꯥꯌꯔꯁꯦ ꯀꯩ ꯗꯣꯀꯨꯃꯦꯟꯠ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯆꯪꯉꯤ ꯗꯣꯀꯨꯃꯦꯟꯠꯁꯦ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ PhDꯒꯤ ꯊꯥꯕ ꯃꯥꯁꯇꯔꯒꯤ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯕꯦꯆꯦꯂꯔꯁ ꯂꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯒ꯭ꯔꯤꯗꯨꯃ ꯆꯪꯉꯦꯀꯣ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯅ ꯄꯤꯕ ꯑꯩꯈꯣꯏ ꯗꯤꯒ꯭ꯔꯤꯗꯨꯃ ꯆꯪꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞ ꯍꯥꯏꯗꯤ ꯀꯩꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯦꯆꯦꯂꯔꯁꯦ ꯆꯍꯤ 4 ꯇꯝꯃꯛꯄ ꯁꯤꯃꯤꯁꯇꯔ 9ꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯑꯗꯨꯗ ꯁꯤꯃꯤꯁꯇꯔ 9ꯗꯨꯒꯤ ꯅꯪꯒꯤ ꯉꯁꯥꯏ ꯀꯣꯟꯁꯣꯂꯤꯗꯦꯇꯦꯠ ꯃꯥꯔꯛꯁꯤꯠ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯅ ꯑꯗꯨꯝ ꯄꯤꯕꯅꯦꯕ ꯄꯥꯁ ꯇꯧꯔ ꯃꯇꯝꯗ ꯅꯪ ꯀꯩꯒꯨꯝꯕ ꯄꯤꯗ꯭ꯔꯦ ꯅꯪꯁꯦ ꯀꯩꯒꯨꯝꯕ
ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ 6 ꯁꯦꯃꯤꯁꯇꯔꯐꯥꯎ ꯄꯥꯁ ꯇꯧꯗꯪ ꯄꯤꯗꯉꯥꯏꯔꯤ ꯀꯣꯂꯦꯖꯅ ꯃꯔꯝꯗꯤ ꯅꯪ KGSP ꯊꯥꯕꯁꯦ ꯅꯪ ꯑꯗꯨꯝ ꯐꯥꯏꯅꯦꯜ ꯏꯌꯔꯗ ꯂꯩꯅ ꯊꯥꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ 7 ꯁꯦꯃꯤꯁꯇꯔꯅꯦꯅ ꯈꯜꯂꯁꯦꯕ ꯅꯪꯁꯦ ꯑꯗꯩ ꯅꯪ 7 ꯁꯦꯃꯤꯁꯇꯔꯐꯥꯎꯒꯤ ꯃꯥꯔꯛꯁꯤꯗ ꯂꯩ ꯅꯪ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯍꯪꯉꯣ ꯄꯤꯕꯅꯦꯕꯀꯣ ꯅꯪꯒꯤ ꯀꯣꯂꯦꯖ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯌꯦꯡ ꯑꯦꯛꯁꯇ꯭ꯔꯥ ꯐꯤ ꯆꯥꯔꯖ ꯂꯧꯕ꯭ꯔꯥ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟ ꯂꯧꯊꯣꯛꯄꯩ ꯑꯗꯨꯗꯤ ꯀꯣꯂꯦꯖꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤꯗꯤ ꯂꯨꯄꯥ 100 ꯂꯧꯈꯤꯕ ꯑꯩꯅ ꯊꯥꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯂꯧꯔꯅꯤꯀꯣ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣꯒ ꯑꯃꯁꯨ ꯋꯥꯠꯂꯦꯕ ꯀꯣꯂꯦꯖꯀꯤ ꯄꯜꯂꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄꯦꯛꯇꯦꯠ ꯗꯤꯒ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯁꯤꯒꯤ ꯆꯍꯤꯁꯤꯗ ꯄꯥꯁ ꯇꯧꯅꯤ ꯑꯗꯣ ꯅꯪꯒꯤ ꯉꯁꯥꯏ ꯑꯣꯖꯥꯗꯨꯅ ꯀꯣꯂꯦꯖꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯀꯥꯡꯕꯨꯗꯣ ꯃꯣꯏꯅ ꯅꯪꯒꯤ ꯑꯃ ꯅꯝꯕꯤꯔꯛꯇꯣꯏꯅꯦꯕ ꯈꯪꯉꯕ ꯅꯠꯇ꯭ꯔꯁꯨ ꯅꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ HODꯒꯨꯝꯕꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ ꯃꯃꯥꯡꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯪꯃꯟꯗꯅꯅꯦ ꯇꯟꯗꯅ HODꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ HOD ꯇꯧꯔꯒ HODꯗ ꯐꯖꯅ ꯍꯥꯏꯔꯒ ꯅꯝꯍꯟꯈꯤꯕꯀꯣ ꯃꯥꯅ ꯑꯍꯥꯟꯕꯕꯨꯗꯤ ꯃꯥꯁꯨ ꯇꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯝꯕꯗꯣ ꯇꯟꯕꯅꯤꯅꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯠ ꯗꯤꯒ꯭ꯔꯤꯗꯣ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯄꯤꯊꯣꯛꯄ ꯀꯣꯂꯦꯖꯅꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯄꯣꯠꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯇꯥꯔꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯕꯅꯦꯕ ꯃꯣꯏꯗꯁꯨ HODꯒꯨꯝꯕꯗꯁꯨ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ KGSP ꯊꯥꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯇꯦꯁ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯦꯁꯇꯣ ꯁꯝꯅ ꯍꯥꯏꯔꯕꯗ IELTSꯀꯨꯝꯕ ꯑꯗꯩꯗꯤ TOEFL ꯀꯣ ꯑꯗꯨꯝꯕ GREꯒꯨꯝꯕ ꯊꯥꯕ ꯈꯣꯠꯄꯒꯤ ꯇꯧꯕ ꯃꯌꯥꯝꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯣꯔꯤꯌꯥꯟ ꯒꯣꯔꯃꯦꯟꯁꯀꯤꯗꯤ ꯁꯤꯒꯤ ꯀꯣꯔꯤꯌꯥꯒꯤ KGSPꯒꯤ ꯁꯤꯁꯦ ꯑꯗꯨꯗꯣ ꯆꯪꯕꯨꯗꯤ ꯆꯪꯉꯦ ꯅꯪꯅ ꯑꯗꯨ ꯍꯥꯞꯇꯥꯔꯗꯤ ꯅꯪꯒꯤ ꯈꯜꯂꯛꯄꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯋꯥꯡꯗꯣꯏꯅꯦꯕ ꯑꯗꯨꯇꯥꯔꯁꯨꯅꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯅꯪꯅ ꯉꯁꯥꯏ ꯅꯪꯅ ꯇꯝꯃꯛꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯪ ꯉꯁꯥꯏ ꯕꯦꯆꯦꯂꯔꯁ ꯇꯧꯔꯛꯏꯕ ꯅꯪꯅ ꯉꯁꯥꯏ ꯃꯥꯁꯇꯔꯁ ꯇꯧꯔꯛꯏꯕ ꯏꯟꯗꯤꯌꯥꯒꯤ ꯀꯣꯂꯦꯖꯁꯤꯗ ꯅꯪꯁꯦ ꯀꯩꯒꯨꯝꯕ ꯏꯪꯂꯤꯁꯇ ꯇꯥꯛꯇꯥꯔꯗꯤ ꯅꯪꯒꯤ ꯁꯕꯖꯦꯛꯁꯦ ꯏꯪꯂꯤꯁꯇꯣ ꯑꯣꯏꯇꯥꯔꯗꯤꯅꯦ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯪꯂꯤꯁ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯅ ꯃꯔꯝ ꯅꯪ ꯁꯕꯖꯦꯛꯁꯦ ꯇꯥꯛꯄ ꯅꯪꯒꯤ ꯀꯣꯔꯁꯁꯦ ꯏꯪꯂꯤꯁꯇ ꯇꯥꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯠꯂꯒꯅꯦ IELTS ꯀꯩꯀꯥ ꯑꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪ ꯍꯣꯏ ꯑꯩꯅ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯆꯥꯟꯁꯦꯁ ꯋꯥꯡꯅꯕ ꯅꯪ ꯊꯥꯖꯟꯕꯗꯤ ꯌꯥꯏ ꯑꯗꯨꯇꯥꯔꯁꯨ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯃꯊꯥ ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯅꯪ ꯀꯣꯟꯅꯕꯨꯗꯤ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯅꯪꯒꯤ ꯏꯪꯂꯤꯁ ꯅꯪꯒꯤ ꯀꯣꯂꯦꯖꯅ ꯄꯤꯕꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯝꯃꯛꯑꯦꯅ ꯑꯗꯨꯅ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯇꯣꯄꯤꯛ ꯀꯩꯀꯥ ꯊꯥꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯆꯍꯤ ꯀꯣꯂꯦꯖ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯍꯤ ꯑꯃꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯗꯩꯗꯤ ꯃꯊꯪꯗ ꯆꯪꯉꯤꯁꯦꯀꯣ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ KGSPꯒꯤ ꯇꯣꯉꯥꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯆꯪꯉꯅꯤ ꯑꯗꯩ ꯃꯔꯝꯗ ꯄꯔꯁꯣꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯅꯪꯅ ꯁꯤ ꯁꯕꯖꯦꯛꯁꯦ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯩꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯀꯣꯔꯤꯌꯥꯗ ꯇꯝꯅꯤꯡꯉꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪ ꯀꯃꯥꯏꯅ ꯉꯁꯥꯏ ꯅꯪ ꯋꯥꯔꯤ ꯃꯌꯥꯝ ꯅꯪꯒꯤ ꯆꯥꯏꯜꯍꯨꯗꯀꯤ ꯑꯣꯏꯔꯣ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯔꯛꯄ ꯃꯌꯥꯝꯗꯣ ꯅꯪ ꯉꯁꯥꯏ ꯅꯪ ꯑꯉꯥꯡꯉꯩꯗꯒꯤ ꯑꯩꯗꯤ ꯁꯤ ꯄꯥꯝꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯤ ꯂꯣꯏ ꯑꯣꯏꯅꯔꯀꯥꯟꯗ ꯅꯪ ꯁꯝꯅꯔꯛꯄ ꯅꯪ ꯆꯃꯥꯟꯅꯕ ꯇꯤꯟꯅꯕ ꯂꯩꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯇꯥꯔꯛꯄꯅꯣ ꯀꯔꯝꯕ ꯆꯦꯟꯖꯦꯁ ꯄꯨꯅꯤꯡꯉꯛꯄꯩꯅꯣꯗꯣ ꯂꯩꯔꯦꯅ ꯃꯊꯪꯁꯤꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯐ ꯄꯔꯄꯁ ꯍꯥꯏꯁꯦ ꯅꯪ ꯇꯝꯗꯣꯏꯕ ꯁꯕꯖꯦꯛꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯁꯕꯖꯦꯛ ꯑꯃ ꯇꯝꯅꯤꯕ ꯅꯪꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯤꯅꯦ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟꯗꯗꯤ ꯂꯥꯛꯑꯒ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯃꯌꯥꯝ ꯂꯩꯔꯦꯅ ꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯑꯗꯩꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯂꯩꯔꯦ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯖꯤꯑꯣ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯦꯅꯦꯖꯃꯦꯟ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯁꯣꯏꯜ ꯃꯦꯀꯥꯅꯤꯛꯁ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯪꯅ ꯉꯁꯥꯏ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯃ ꯈꯜꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯈꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ ꯀꯩꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯈꯜꯂꯛꯏꯅꯣ ꯀꯩꯒꯤ ꯇꯝꯅꯤꯡꯉꯤꯅೋ ꯅꯪꯅ ꯁꯤ ꯇꯝꯃꯒ ꯍꯌꯦꯡ ꯀꯔꯤ ꯆꯦꯟꯖꯦꯁ ꯄꯨꯔꯛꯀꯅꯤ ꯋꯥꯔꯜꯁꯤꯗ ꯑꯗꯩ ꯅꯪꯅ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯔꯤꯁꯔꯁ ꯇꯧꯅꯤꯡꯉꯤ ꯀꯣ ꯅꯪꯅ ꯄꯨꯊꯣꯛꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯃꯌꯥꯝꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯗꯨꯗꯨꯅ ꯀꯌꯥꯝ ꯏꯐꯦꯛꯇꯤꯞ ꯑꯣꯏꯅꯤ ꯅꯪꯅ ꯇꯧꯔꯛꯏꯕ ꯄꯣꯠꯇꯨꯅ ꯉꯁꯥꯏ ꯅꯪꯅ ꯄꯨꯊꯣꯔꯛꯇꯣꯏꯕ ꯄꯣꯠ ꯃꯔꯝꯗꯤ ꯃꯥꯁꯇꯔꯁ ꯑꯦꯟ PhD ꯍꯥꯏꯁꯤꯗꯤ ꯅꯪꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯛꯑꯗꯕꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯄꯔꯁꯤ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯧꯖꯒꯗꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯗ ꯁꯤ ꯇꯧꯕꯁꯦ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯑꯗꯩꯗꯤ ꯁ꯭ꯄꯦꯂꯤꯡ ꯁꯣꯏꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯀꯗꯥꯏꯗꯒꯤ ꯏꯕ ꯍꯧꯗꯣꯏꯅꯣ ꯈꯪꯗꯕ ꯁꯤꯁꯦ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕ ꯑꯍꯥꯟꯕꯒꯤ ꯍꯧꯕꯁꯦ ꯀꯥꯏꯗꯒꯤ ꯏꯕ ꯍꯧꯗꯣꯏꯅꯣꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯕꯅꯦꯕ ꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯀꯩ ꯏꯗꯣꯏꯅꯣ ꯈꯪꯗꯕꯤꯀꯣ ꯏꯔꯦ ꯀꯛꯊꯠ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯁꯤꯁꯤꯅꯦꯕ ꯑꯍꯥꯟꯕꯗ ꯈꯔ ꯋꯥꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯁꯔꯚꯤꯁꯇꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯀꯃꯥꯏꯅ ꯏꯕ ꯍꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕ ꯑꯗꯩꯗꯤ ꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯝꯗ ꯏꯔꯤꯗꯣ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯆꯤꯊꯕꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯌꯥꯝꯅ ꯈꯪꯕ ꯍꯩꯕꯩ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯒꯤ
ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯦꯇꯔ ꯑꯣꯐ ꯔꯤꯀꯃꯦꯟꯗꯦꯁꯟ ꯍꯥꯏꯕ ꯃꯊꯪꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯅ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯪꯁꯦ ꯍꯥꯟꯅ ꯕꯦꯆꯦꯂꯔꯁ ꯂꯣꯏꯔ ꯅꯪ ꯊꯕꯛ ꯇꯧꯔꯝꯕ ꯃꯥꯁꯇꯔꯁ ꯂꯣꯏꯔ ꯊꯕꯛ ꯇꯧꯔꯝꯕ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯑꯦꯝꯄ꯭ꯂꯣꯌꯔ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗ ꯊꯕꯛ ꯄꯤꯔꯤꯕ ꯀꯝꯄꯦꯅꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯗꯒꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨ ꯇꯧꯕ ꯂꯦꯇꯔ ꯑꯣꯐ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯧꯕ ꯌꯥꯏꯀꯣ ꯀꯩꯒꯨꯝꯕ ꯅꯪꯁꯤꯅ ꯐ꯭ꯔꯦꯁꯔꯁ ꯑꯣꯏꯅ ꯑꯗꯨꯝ ꯃꯊꯪ ꯆꯍꯤꯗ ꯗꯥꯏꯔꯦꯛ ꯊꯥꯖꯟꯕ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯍꯥꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯪ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯀꯥ ꯅꯪ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ HODꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯆꯧꯕ ꯀꯩꯅꯣꯁꯦ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔꯒꯨꯝꯕꯗꯒꯤ ꯂꯧꯕ ꯗꯣꯀꯨꯃꯦꯟꯁꯤꯗꯤ ꯀꯌꯥꯁꯦ ꯌꯥꯝ ꯂꯨꯝꯅ ꯂꯧꯒꯟꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪ ꯁꯝꯅ ꯍꯥꯏꯔ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯐꯦꯁꯔꯗꯒꯤ ꯂꯧꯕꯤꯕꯀꯣ ꯑꯦꯁꯣꯁꯤꯌꯦꯠꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ HODꯒꯨꯝꯕ ꯂꯧꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯅꯪꯅ ꯇꯝꯃꯛꯄ ꯃꯇꯝꯗꯨꯗ ꯅꯪ ꯆꯍꯤ 4 ꯇꯝꯃꯛꯄ ꯅꯪ ꯃꯥꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯗꯣ ꯀꯔꯝꯕ ꯖꯔꯅꯦꯜꯗ ꯇꯧꯋꯤ ꯈꯣꯠꯂꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯋꯤ ꯅꯪꯅ ꯇꯝꯈꯤꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯔꯝꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯅꯤꯡꯕ ꯃꯤ ꯂꯩꯔꯒꯁꯨ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯂꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯣ ꯃꯇꯦꯡ ꯄꯥꯡꯖꯒꯦꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦꯅ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯦ ꯑꯌꯥꯝꯕꯅꯕꯨꯗꯤ ꯃꯥꯁꯇꯔꯁ PhDꯒꯤꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯁꯨꯝꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕꯗꯗꯤ ꯑꯩꯈꯣꯏ ꯅꯝꯕꯔ ꯌꯦꯡꯉꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯅꯪ ꯀꯔꯝꯕ ꯃꯥꯏ ꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ꯭ꯔꯥ ꯀꯣꯟꯗꯕ꯭ꯔꯥꯗ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯦ ꯃꯣꯏꯗ ꯅꯪꯅ ꯎꯠꯂꯤꯁꯦ ꯅꯪꯁꯦ ꯁꯤ ꯁꯕꯖꯦꯛꯁꯤꯗ ꯌꯥꯝ ꯄꯥꯝꯖꯩ ꯅꯪꯁꯦ ꯌꯥꯝ ꯊꯋꯥꯏ ꯇꯥꯏ ꯈꯣꯠꯂꯦ ꯅꯪ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯗ ꯏꯟꯇꯔꯦꯁꯇꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯠꯊꯣꯛꯏꯅꯦꯕꯀꯣ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯌꯥꯝ ꯊꯤꯅ ꯃꯔꯨꯅꯦꯀꯣ ꯑꯩꯈꯣꯏ ꯀꯩ ꯁꯝꯅ ꯍꯥꯏꯔ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯗꯤ ꯄꯕ꯭ꯂꯤꯁ ꯄꯦꯄꯔꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯨꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯝꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯔꯒꯨꯝꯕ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯔ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯄꯦꯄꯔ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦꯀꯣ ꯁꯤ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯩꯗꯤ ꯑꯦꯋꯥꯔꯗꯁ ꯑꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯑꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯩ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯐꯪꯒꯦ ꯑꯩꯈꯣꯏꯅꯒ ꯇꯦꯛꯅꯤꯀꯦꯜ ꯁꯤꯝꯄꯣꯖꯤꯌꯝꯒꯨꯝꯕ ꯃꯌꯥꯝ ꯆꯠꯄ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯃꯤꯅꯥꯔ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯁꯦꯃꯤꯅꯥꯔ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯌꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯋꯥꯔꯛꯁꯣꯞ ꯌꯥꯎꯔꯛꯄ ꯃꯌꯥꯝꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯦ ꯁꯤ ꯃꯔꯨ ꯌꯥꯝ ꯑꯣꯏꯌꯦꯕ ꯅꯪ ꯑꯌꯥꯎꯕ ꯅꯪ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯈꯪꯉꯕ ꯑꯗꯨꯗ ꯉꯁꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯁꯕꯖꯦꯛ ꯑꯃꯗꯒꯤ ꯂꯥꯛꯄꯗ ꯅꯪ ꯑꯗꯨꯒꯤ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯉꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯈꯤꯗꯣꯏꯅꯦꯕ ꯅꯪ ꯕꯦꯆꯦꯂꯔꯁ ꯇꯧꯕ ꯃꯇꯝ ꯆꯍꯤ 4 ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯒꯟꯕꯅꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝꯕ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯋꯥꯔꯛꯁꯣꯞꯀꯨꯝꯕꯁꯦ ꯄꯥꯡ ꯆꯠꯀꯟꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯆꯠꯄꯤꯌꯨ ꯁꯨꯝꯕꯁꯦꯀꯣ ꯊꯋꯥꯏ ꯌꯥꯎꯕꯤꯌꯨ ꯃꯔꯝꯗꯤ ꯍꯌꯦꯡ ꯁꯨꯝꯕꯁꯦ ꯁꯣꯝꯅ ꯍꯌꯦꯡ ꯇꯨꯡꯗ ꯍꯣꯏ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯌꯨꯝꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯄ꯭ꯂꯥꯟꯗꯨꯗꯤ ꯅꯪ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯟꯗꯨꯗ ꯍꯌꯦꯡ ꯁ꯭ꯇꯗꯤ ꯑꯦꯕ꯭ꯔꯣꯗꯀꯤ ꯄ꯭ꯂꯥꯟ ꯂꯩ ꯇꯥꯔꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯒꯦ ꯈꯣꯠꯀꯦ ꯑꯗꯨ ꯂꯩꯒꯦ ꯇꯧꯒꯦ ꯍꯥꯏꯅ ꯈꯟ ꯇꯥꯔꯗꯤꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯋꯥꯔꯗ ꯑꯦꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯀꯨꯝꯕꯁꯦ ꯁꯤꯁꯨ ꯃꯔꯨ ꯌꯥꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯊꯤꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯝꯄꯣꯖꯤꯌꯝꯒꯨꯝꯕ ꯌꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯛꯁꯣꯞꯀꯨꯝꯕ ꯌꯥꯎꯅꯤꯡꯕ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯧꯖꯔꯣꯏꯀꯣ ꯀꯃꯥꯏꯅ ꯌꯥꯎꯅꯤ ꯈꯣꯠꯅꯤꯗꯣ ꯀꯥꯏꯗ ꯊꯤꯅꯤ ꯈꯣꯠꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯩꯗꯤ ꯑꯀꯣꯟꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯁꯤꯒ ꯄꯥꯁꯄꯣꯔꯠ ꯀꯣꯄꯤ ꯑꯃꯒ ꯆꯪꯉꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯂꯧꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯍꯥꯏꯗꯤ ꯁꯨꯝꯕꯗꯣ ꯁꯤ ꯄꯥꯁꯄꯣꯔꯠꯁꯦ ꯁꯤꯁꯤꯃ ꯆꯪꯉꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯄꯤꯁꯦ ꯑꯍꯥꯟꯕꯒꯤ ꯐ꯭ꯔꯟꯠ ꯄꯦꯖꯀ ꯑꯗꯨꯒ ꯂꯥꯁ ꯄꯦꯖꯇꯣ ꯑꯗꯨꯗꯨꯒ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯣꯄꯤꯗꯣ ꯖꯦꯔꯣꯛꯁ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯇꯣ ꯀꯣꯄꯤ ꯊꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠꯀꯤ ꯀꯃꯥꯏꯅ ꯊꯥꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯁꯄꯣꯔꯠ ꯊꯥꯕ ꯌꯥꯝ ꯂꯥꯏꯔꯕꯅꯤ ꯃꯌꯥꯝꯅꯒ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯆꯠꯅꯔ ꯁꯥꯏꯕꯔꯒꯨꯝ ꯊꯥꯅꯕꯗꯣ ꯊꯥꯗ꯭ꯔꯁꯨ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯐꯣꯟꯗꯒꯤ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯁꯄꯣꯔꯠꯀꯤ ꯀꯩꯅꯣꯗ ꯅꯝꯃꯅꯤꯗꯅ ꯑꯩꯈꯣꯏ ꯗꯤꯇꯦꯜꯁ ꯃꯌꯥꯝꯗꯣ ꯅꯝꯃꯅꯤꯗꯅ ꯑꯗꯣ ꯅꯪ ꯅꯝꯕꯔ ꯀꯩꯀꯥ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯑꯅꯤꯕ ꯅꯪꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯇꯣ ꯅꯪꯒꯤ ꯇꯥꯔꯤꯛꯁꯤꯒꯤ ꯁꯤꯗ ꯅꯨꯃꯤꯠ 2-3 ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯗꯣꯀꯨꯃꯦꯟꯠꯁꯀꯁꯨ ꯌꯥꯝ ꯆꯪꯕ ꯃꯥꯟ ꯀꯩꯁꯨ ꯌꯥꯝ ꯆꯪꯗꯕꯅꯦꯕ ꯐꯣꯟꯗ ꯂꯣꯏ ꯇꯧ ꯌꯥꯕꯅꯦ ꯑꯗꯣ ꯄꯥꯁꯄꯣꯔꯠꯀꯤꯁꯨ 2 ꯂꯩꯗꯅ ꯑꯃꯅ ꯀꯩꯕ ꯄꯥꯁꯄꯣꯔꯠ ꯆꯨꯝꯅ ꯅꯣꯔꯃꯦꯜ ꯑꯃ ꯂꯩꯅ ꯇꯠꯀꯥꯜ ꯍꯥꯏꯕ ꯑꯃꯅ ꯇꯠꯀꯥꯜ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯇꯠꯀꯥꯜꯁꯤꯅꯗꯤ ꯐꯗꯣꯏꯅꯦꯕ ꯄꯩꯁꯥ ꯈꯤꯇꯪ ꯍꯦꯟꯕꯅꯦ ꯃꯥ 1,500 ꯀꯩꯅꯣꯝ ꯍꯦꯟꯕꯅꯦ ꯑꯗꯨꯇꯥꯔꯁꯨ ꯃꯥꯅ ꯐꯕ ꯌꯥꯝ ꯊꯨꯅ ꯐꯪꯕꯅꯦꯕ ꯃꯥꯒꯤꯅꯀꯣ ꯑꯊꯨꯕꯒꯤꯗꯤ ꯇꯠꯀꯥꯜꯅ ꯐꯩ ꯑꯗꯨꯝ ꯀꯣꯟꯅ ꯆꯠꯀꯦ ꯈꯣꯠꯀꯦ ꯈꯟꯕꯗꯤ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯂꯧꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯔꯁꯨ ꯄ꯭ꯔꯣꯁꯦꯁꯁꯦ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯨ ꯑꯗꯥꯁꯦ ꯈꯔ ꯌꯥꯝ ꯆꯪꯉꯦ ꯅꯣꯔꯃꯦꯜꯁꯤꯅ ꯇꯠꯀꯥꯜꯒꯤꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯄ꯭ꯔꯤ ꯚꯦꯔꯤꯐꯥꯏ ꯇꯧꯊꯣꯛꯑꯗꯕꯅꯦꯕ ꯑꯗꯨꯅ ꯇꯠꯀꯥꯜꯁꯤꯅ ꯈꯔ ꯊꯨꯕꯅꯦꯀꯣ ꯊꯕꯛꯁꯨ ꯀꯣꯝꯕ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯄꯥꯁꯄꯣꯔꯠꯀꯤ ꯑꯗꯨꯝ ꯃꯔꯤ ꯃꯌꯥꯝꯗꯣ ꯈꯪꯅꯤꯡꯉꯁꯨ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯈꯪꯅꯤꯡꯉꯁꯨ ꯀꯃꯦꯟ ꯀꯩꯀꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠ ꯀꯩꯀꯥ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯊꯥꯕ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯒ ꯑꯇꯩ ꯗꯣꯀꯨꯃꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯄꯤꯔꯛꯀꯅꯤꯕ ꯉꯁꯥꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯂꯣꯏ ꯃꯦꯟꯅꯕ ꯌꯥꯎꯔꯛꯇꯣꯏꯅꯦ ꯄꯔꯁꯣꯅꯦꯜ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯇꯣꯉꯥꯟꯅ ꯅꯝꯖꯗꯣꯏ ꯅꯠꯇꯦꯕ ꯋꯥꯔꯗꯀꯨꯝꯕꯗ ꯃꯣꯏ ꯉꯁꯥꯏ ꯐꯣꯝꯗꯨꯗ ꯑꯗꯨꯝ ꯃꯦꯟꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯄꯨꯂꯞ ꯑꯗꯨꯝ ꯃꯦꯟꯕ ꯍꯥꯏꯁꯦ ꯈꯨꯠꯅ ꯏꯕꯗꯤ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯐꯣꯝꯗꯣ ꯑꯩꯈꯣꯏ MS Wordꯀꯨꯝꯕ ꯑꯣꯟꯊꯣꯛꯑꯦꯗꯅ
ꯑꯗꯨꯒ ꯋꯥꯔꯗꯇꯨ ꯆꯪꯉꯒ ꯃꯦꯟꯁꯤꯟꯗꯣꯏꯅꯦꯕ ꯁꯤ ꯑꯗꯨ ꯑꯗꯥꯅ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯃꯦꯟꯕ ꯑꯗꯨꯒꯤ ꯐꯣꯝ ꯀꯩꯀꯥꯗꯨꯁꯨ ꯃꯦꯟꯕꯩ ꯂꯩꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯄꯔꯁꯅꯦꯜ ꯀꯩꯅꯣ ꯀꯥꯏ ꯂꯩꯔꯛꯀꯅꯤꯕ ꯏꯁꯥꯅ ꯄꯔꯁꯅꯦꯜꯂꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯦꯗꯤꯀꯦꯜꯒꯤ ꯀꯩꯅꯣꯗꯣ ꯕꯦꯔꯤꯐꯥꯏ ꯇꯧꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤ ꯑꯅꯥꯕ ꯂꯩꯇꯦ ꯑꯗꯨ ꯂꯩꯇꯦ ꯑꯗꯥ ꯂꯩꯇꯦꯅ ꯑꯗꯨꯝꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯐꯣꯝꯗꯨꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯩ ꯍꯦꯟꯅ ꯃꯀꯨꯞ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯕꯨ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨ ꯑꯣꯏꯔꯁꯨ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯤꯡꯗ ꯃꯈꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯞꯆꯔꯝꯒꯦ ꯁꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯋꯥꯆꯦꯞ ꯅꯝꯕꯔꯗꯨꯁꯨ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯈꯥꯗ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤ KGSP Part 2ꯒꯤ ꯂꯣꯏꯔꯦ ꯁꯤꯅ ꯑꯗꯨꯅ KGSPꯒꯤ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯕ ꯂꯩꯇꯥꯔꯗꯤ ꯃꯌꯥꯝ ꯃꯊꯪ ꯍꯥꯏꯕꯤꯔꯒ ꯑꯩ ꯑꯗꯨꯝ ꯍꯣꯏ ꯑꯇꯣꯞꯄ ꯂꯥꯏꯚ ꯁꯦꯁꯟꯒꯨꯝꯕ ꯑꯣꯏꯅ ꯇꯧꯔꯁꯤ KGSPꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯅ ꯑꯩ ꯇꯔꯀꯤꯗ ꯀꯃꯥꯏꯅ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕꯒꯤ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯔꯝꯗꯤ ꯇꯔꯀꯤꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯧꯔꯤꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯊꯥꯕ ꯃꯇꯝ ꯌꯥꯝ ꯆꯥꯕ ꯃꯇꯝꯅꯦꯕꯀோ ꯑꯗꯨꯅ ꯇꯔꯀꯤꯒꯤꯁꯤꯗꯤ ꯆꯦ ꯆꯥꯡꯁꯨ ꯁꯨꯃꯥꯏꯅ KGSPꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯗꯦꯕ ꯈꯤꯇꯪ KGSPꯒꯤꯁꯤꯕꯨ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯗ꯭ꯔꯕꯅꯦꯕꯀꯣ ꯑꯇꯣꯞꯄ ꯁ꯭ꯀꯣꯂꯔꯁꯤप ꯊꯥꯕꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯑꯃꯨꯛ ꯇꯔꯀꯤꯒꯤꯁꯤꯅ ꯍꯦꯟꯅ ꯂꯥꯏꯕꯤꯅꯦꯕ ꯈꯪꯉꯕ ꯃꯔꯝꯗꯤ ꯗꯣꯀꯨꯃꯦꯟ ꯊꯥꯕꯤ ꯈꯣꯠꯄꯤ ꯑꯝꯇ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯑꯣꯟꯂꯥꯏꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯁꯦꯝꯖꯔꯛꯑꯒꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯅꯨꯡꯁꯤꯗ ꯁꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔ ꯀꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ MSRD ꯍꯥꯏꯗꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯅꯤꯀꯣ ꯑꯗꯨꯗꯣ ꯏꯟꯗꯤꯌꯥꯗꯅꯦꯕ ꯊꯥꯗꯣꯏꯁꯦ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯩꯅꯣꯝ ꯂꯩꯔꯝꯅꯤ ꯃꯣꯏ ꯑꯣꯐꯤꯁꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯦ ꯊꯥꯈꯤꯗꯣꯏꯗꯣ ꯑꯗꯨꯗꯣ ꯑꯩꯁꯨ ꯄꯜꯂꯝꯕ ꯀꯥꯎꯔꯦ ꯑꯗꯨꯗꯣ ꯁꯤꯁꯦ ꯍꯥꯏꯒꯦꯅ ꯂꯣꯏꯔꯛꯄꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯍꯣꯔꯦꯟ